Welcome to Real Boys. World Cup sandarakpa matamda soikhiduna self goal natraga suicide goal ama tawrubana maraibakta hankraba tungda mabu nongmai maru taruk kaptuna hatkhiba haibase yamna pukning sokningai oiba wani. Masi real wari ni amasung ngasi su miyam ki brain lay wari oina linari. Yes friends nupa giming Andres Escover kawi. Mahak Colombia gini amadi Colombia gi national football team gi captain ni. Matamada Colombia the Nupamagalera me Don, drug mafia king, Amadi Manungi Carabata, on talk no Faukraba, Mina Kinakraba, Pablo Escobar. Magi Matam Adwaigi Warini, 1994 gi Tihasni, 1994 FIFA World Cup host Americana Torami. City Mapanda Sanaki Amasung Madugi final Brazil na Italy bu penalty da 3-2 score dangam kibani. Colombia su qualifying match ngamduna laki World Cup game chataraki. Matamada Colombia gi manung da drugs amasung mafia gi bazar yamna sathina hot oirami. Prithibi gi mangda makoi gi ijat leiramdi maramdi Pablo Escobar gi maramna leibak ase mafia amdi black market ki center oya ina khandaki. Pablo Escobar gi khutta asukimatik sen leirami madu thiba ngambanate kayamno haiba ngambanate matamdu da Pablo Escobar America amdi Colombia government gi wanted oirami. 1994 gi World Cup Yaudringai Pablo di hatkre maudagi magi team mase chaiki hat na sunaba amuk henki Pablo Escobar football yamna pamjarami magi khud club sing da sulairami. Pablo Escobar di sikre World Cup lakli 1994 da matamadu da Colombia gi mi sing na khalami handaki matang sida aikoi prithibi gi mangda ming lokhatna ba hotna dayati aikoi only drugs amadi mafia da luptuna leiba country ni haibase Hayalaroi, but sana khona badasu pawi haibase khanghangani. Maramasina Colombia national team da 3-10 leirami handaki matang asida hek fajana sanadraba kari oigi yosini. 1994 gi World Cup asida ahanba match ase Colombia amdi Romania ga sanare. Maduda Romania na 3-1 dangam thokre. World Cup ta ahan bagi game ahum da ani dingam batai natrawadi out oi. So matangi game ase Colombia versus host country America ko irami. America amadi Colombia sanadringai mangda Romania gi khutangam khitaba asidagi Colombia gi team ase pressure amuk hena oiki maramdi mokoi country gi mafia singi crore kaya juada mangre Colombia na ngamgani haina sen tharubana. America ga sanadringai maraksida Colombia gi team meeting tawki maduda coach ado kaplami yam thini kaplami mayam hangbada hairaki Colombia dagi Don singi phone lakle madudi Barabas Gomez pu America gi against sana haladi loina hatokani team gi team hatkani sini Gomez ase star player oirami maramasina Gomez ase sana han khitre masita natana player sing dasu 310 laki America gi khutta charaba nokhoi loire haina play haukre America amadi Colombia masida minute kontra doi muk sanaraba tungda Captain Andres Escover se madi defender oina sanabani handa kisu sanaraki mahakna matang amada ball do kauthokke tawbada masagi goal post soiduna kausinki awdagi goal chanthokre masibo own goal natraga self goal natraga suicide goal haina su kaubayai matang da Colombiana amaga amuk sanli Mathang da Americana amaga amuk chanthokle awdagi Colombia se maithi bataki asumna Colombia World Cup awdagi out oirakle masidagi wari sathiba se haukibani. Andres Escobar Colombia national football team gi captain ase laibak thibani numit asida tasengna goal kange lakna bada soikibani magi ikai bagi ngamkhai lekhide karamna country de changani maruk mapanga karamna unagani mayamda kari hairuni tension na mahak kok thangat ngamlamde. Taseng na di mahak yamna gentle oiba miyoyni character phaba byabhar luba laibak ke damak thawai kachaba adubu magi asoiba aduna magi career spoil ohenki mayum dhankre ikai hinglammi nong makar tawraga numidang ma club amadra kaino sat patan jata masak khangdaba miyoy kharana mangonda guli taruk nongmai guli taruk kapki guli khuding da makoidang goal haiduna lawrammi asumna asoiba amana mapunsi te loisen hanki only 27 year da adubu Colombia government na tungda magi burti amadi khinduna thamkre hai masini miyoiba ki laibak haibase soibu soikrabdi kanningai leiponati aina
tasengna fajana hotnarabasu asoiba amana aigi live ase manghanba yai. So thanks for watching.